ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯇꯦꯅꯥꯎ ꯑꯉꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯣꯡꯅ ꯐꯨꯗꯤꯠ ꯐꯨꯅ ꯆꯨꯔꯨꯕꯒꯤ ꯏꯁꯤꯡ ꯏꯅꯧ ꯇꯥꯔꯛꯄꯗꯨꯗ ꯉꯥ ꯌꯥꯝꯅ ꯐꯥꯅꯩ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯃꯗꯤ ꯁꯅꯥꯔꯩ ꯉꯥ ꯐꯥꯕ ꯆꯠꯂꯝꯃꯤ꯫ ꯅꯣꯡ ꯊꯤꯠꯂꯤ ꯊꯤꯠꯂꯤ ꯇꯥꯕꯗꯨꯗ ꯃꯁꯥ ꯆꯣꯠꯇꯅꯕ ꯀꯣꯛꯇ ꯌꯦꯝꯄꯥꯛ ꯑꯃꯃꯝ ꯎꯞꯄꯤ ꯅꯨꯄꯤ ꯑꯅꯤꯗꯨ, ꯑꯗꯨꯒ ꯏꯟ ꯆꯤꯡꯂꯤ ꯁꯅꯥꯔꯩꯅ꯫ ꯉꯥ ꯌꯥꯝꯅ ꯐꯥꯗ꯭ꯔꯗꯤ ꯌꯨꯝꯗ ꯍꯟꯒꯨꯝꯁꯤꯀꯣ? ꯅꯨꯡꯁꯤꯇꯣꯝꯕꯤꯅ꯫ ꯃꯌꯥꯝ ꯐꯥꯗꯣꯏꯅꯤ, ꯂꯥꯛꯂꯤꯉꯩꯁꯤꯗ ꯍꯌꯦꯡꯃꯨꯛ ꯂꯥꯛꯀꯦ ꯌꯥꯔꯣꯏ? ꯀꯩꯒꯤ? ꯑꯩꯗꯤ ꯍꯌꯦꯡꯁꯨ ꯆꯠꯀꯦ ꯍꯥꯏꯒꯦ ꯇꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯁꯧꯔꯥ ꯄꯦꯅꯨꯗꯣ ꯄꯩꯔꯒ ꯂꯩꯍꯧꯏ꯫ ꯑꯩꯅ ꯊꯣꯔꯛꯏꯁꯤ ꯐꯥꯎꯕ ꯁꯧ ꯁꯧ ꯂꯥꯎꯔꯤꯅꯤ, ꯑꯗꯨꯅ ꯌꯥꯒꯅꯤ ꯊꯥꯖꯗꯦ꯫ ꯂꯥꯡꯒ꯭ꯔ ꯄꯣꯠꯅꯤ ꯅꯣꯏ ꯏꯃꯥꯒꯤ ꯏꯁꯧꯁꯦ꯫ ꯅꯣꯏ ꯏꯃꯥꯒꯤ ꯏꯁꯧꯁꯦ ꯐꯅꯅꯕ ꯅꯪꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯣ꯫ ꯅꯪ ꯎꯗ꯭ꯔꯗꯤ ꯏꯁꯧꯁꯨ ꯂꯥꯡꯉꯔꯣই꯫ ꯍꯣꯏꯅꯦ, ꯅꯪꯅ ꯂꯣꯏꯅ ꯌꯦꯛꯁꯤꯟꯕꯤꯔꯣ꯫ ꯑꯁꯨꯝ ꯉꯥꯡꯅꯔꯤꯉꯩ ꯑꯔꯥꯞꯄꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯈꯣꯏ ꯑꯅꯤ ꯇꯥꯅꯕ ꯋꯥ ꯍꯥꯏꯔꯛꯏ꯫ ꯀꯔꯤ ꯉꯥ ꯐꯥꯔꯒꯦ ꯅꯣꯏ ꯑꯅꯤꯕꯣ? ꯅꯣꯡ ꯆꯨꯕꯁꯤꯐꯥꯎ ꯈꯪꯗꯈꯩ ꯅꯣꯏ ꯑꯅꯤꯅ ꯉꯥ ꯐꯥꯔꯤꯁꯤꯕꯣ? ꯅꯣꯡ ꯆꯣꯠꯄꯒ ꯑꯝꯇ ꯈꯪꯗ꯭ꯔꯕ꯭ꯔꯣ? ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝꯅ ꯉꯥꯡꯂꯛꯄꯗꯨꯗ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯅꯨꯄꯥ ꯑꯅꯤꯈꯛ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯎꯏ꯫ ꯅꯨꯄꯥ ꯑꯃꯗꯤ ꯃꯁꯥ ꯄꯥꯔꯞ ꯇꯧꯔꯒ ꯀꯨꯆꯨ ꯉꯧꯏ, ꯃꯁꯛ ꯐꯖꯩ, ꯑꯗꯨꯒ ꯍꯤ ꯍꯣꯜꯂꯛꯂꯤꯕ ꯅꯨꯄꯥꯗꯨꯗꯤ ꯀꯨꯆꯨ ꯃꯨꯏ, ꯃꯁꯥ ꯃꯎ ꯌꯥꯝꯅ ꯋꯥꯡ ꯆꯥꯎꯕ ꯁꯕꯥꯅꯤ꯫ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯀꯤꯒꯟꯕ ꯁꯛꯇꯥ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯔꯩꯅ, ꯅꯨꯡꯁꯤꯇꯣꯝꯕꯤ ꯄꯥꯈꯪ ꯃꯥꯜꯂꯤ, ꯋꯥ ꯉꯥꯡꯂꯤꯕ ꯅꯨꯄꯥꯁꯦ ꯃꯁꯛ ꯐꯖꯩ, ꯑꯩ ꯇꯧꯒꯦꯀꯣ? ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯅꯥꯔꯁꯨ ꯅꯥꯖꯔꯒꯦ, ꯅꯤꯉꯣꯜ ꯑꯣꯏꯕꯤꯌꯩꯒꯤ ꯁꯥꯔꯤ ꯋꯥꯁꯛꯇꯤ ꯀꯥꯏꯍꯜꯂꯔꯣꯏ꯫ ꯅꯣꯡ ꯆꯨꯒꯤ ꯆꯨꯁꯅꯨ, ꯂꯦꯟ ꯇꯥꯒꯤ ꯇꯥꯁꯅꯨ, ꯂꯦꯝꯂꯩ ꯉꯥꯕꯨ ꯐꯥꯔꯒ ꯃꯣꯡꯕ ꯏꯔꯥꯜꯌꯥꯏꯗ ꯍꯟꯈꯤꯅꯤ꯫ ꯍꯤ ꯑꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕꯗꯨꯗ ꯋꯥꯁꯛ ꯆꯦꯠꯄꯤ ꯑꯣꯏꯕ ꯍꯥꯏꯕꯕꯨ ꯅꯥꯗꯅ ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯔꯒ ꯇꯣꯛꯆꯅꯤꯍꯦ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯔꯤ ꯀꯧꯒꯦ? ꯑꯃꯨꯛꯁꯨ ꯆꯤꯔꯣꯜ ꯇꯧꯅꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯅ꯫ ꯃꯤꯡꯒ ꯍꯦꯛꯇꯥꯡꯅꯤ, ꯀꯔꯤ ꯃꯃꯥꯏ ꯈꯨꯊꯥꯅꯣ ꯁꯤꯕꯣ? ꯀꯣꯛ ꯍꯥꯏꯔꯨꯏ ꯃꯁꯛ ꯐꯖꯩ ꯍꯥꯏꯔꯒ꯫ ꯅꯪ ꯍꯥꯏꯕꯗꯤ ꯀꯩꯗꯧꯋꯦ? ꯑꯩꯗꯤ ꯇꯜꯂꯦ, ꯑꯗꯣ ꯃꯃꯥꯟꯅꯕ꯭ꯔꯥ ꯑꯃꯗꯤ ꯂꯣꯏꯔꯤ, ꯊꯣꯛꯅ ꯃꯁꯛꯁꯦ ꯀꯤꯖꯈ꯭ꯔꯦꯗ ꯑꯩꯗꯤ꯫ ꯅꯈꯣꯏ ꯑꯅꯤꯗꯅꯦ ꯍꯪꯉꯤꯁꯦ? ꯂꯩꯁꯥꯕꯤꯅ ꯃꯅꯥ ꯄꯪꯁꯤꯟꯅꯕꯁꯦ ꯍꯌꯦꯡ ꯍꯟꯅꯨꯔꯀꯥꯟꯗ ꯍꯦꯟꯅ ꯃꯅꯥ ꯄꯪꯉꯤ ꯍꯥꯏꯅꯕꯅꯤꯍꯦ꯫ ꯑꯩꯒꯤꯅ ꯅꯨꯡꯁꯤꯇꯣꯝꯕꯤ, ꯃꯥꯒꯤꯅ ꯁꯅꯥꯔꯩ꯫ ꯑꯗꯨꯗꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯉꯥꯗꯣ ꯑꯩ ꯂꯩꯖꯔꯒꯦ꯫ ꯁꯤꯗꯤ ꯌꯣꯟꯅꯕ ꯅꯠꯇꯦ, ꯆꯥꯅꯕꯅꯤ꯫ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯀꯩꯊꯦꯜꯗ ꯌꯥꯝꯅ ꯌꯣꯟꯕꯅꯤ, ꯑꯗꯨꯗꯒꯤ ꯑꯣꯏꯅ ꯂꯩꯕꯤꯌꯨ꯫ ꯆꯠꯁꯤ ꯁꯅꯥꯔꯩ꯫ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯁꯅꯥꯔꯩꯕꯨ ꯃꯈꯨꯠ ꯆꯤꯡꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯔꯩꯗꯤ ꯃꯁꯥ ꯄꯥꯕ ꯅꯨꯄꯥꯗꯨ ꯑꯍꯥꯟꯕ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯁꯨ ꯌꯥꯕꯗꯣ ꯐꯠ ꯍꯦꯛꯇ ꯂꯥꯛꯏ꯫ ꯍꯌꯦꯡꯁꯨ ꯆꯠꯇꯣꯏꯅꯤꯀꯣ, ꯉꯁꯤ ꯉꯟꯅ ꯂꯥꯛꯄꯅꯤꯅ꯫ ꯆꯠꯂꯨꯔꯣ ꯅꯪ ꯏꯕꯦꯝꯃ ꯅꯊꯟꯇ, ꯑꯗꯨꯒꯅꯦ ꯄꯥꯠꯇ ꯅꯌꯨꯝ ꯑꯃꯁꯨ ꯁꯥꯕꯤꯔꯅꯤ ꯑꯩꯅ꯫ ꯁꯥꯎꯕ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ? ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯁꯨꯝꯅ ꯍꯧꯈꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯁꯅꯥꯔꯩ ꯅꯣꯡ ꯆꯣꯠꯂꯨꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯃꯁꯥꯗꯨ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯁꯨ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯃ ꯍꯤꯡꯆꯥꯕꯤ, ꯅꯍꯥꯟꯈꯩꯗꯤ ꯑꯩꯈꯣꯏꯗꯒ ꯁꯨꯛꯂꯥꯛꯀ ꯂꯥꯛꯇꯦꯅꯦ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯑꯔꯨꯝ ꯂꯥꯏꯍꯧ ꯍꯧꯗꯅ ꯂꯩꯔꯨꯔꯦ꯫ ꯅꯪꯗꯤ ꯈꯪꯖꯔꯝꯃꯣꯏꯅꯦ, ꯏꯇꯥꯁꯤ ꯂꯥꯛꯇꯦ ꯀꯩꯗꯧꯔꯕꯖꯥꯠꯅꯣ ꯀꯥꯏꯅꯒ ꯆꯠꯂꯒ ꯍꯪꯂꯨꯒꯦꯒ ꯈꯜꯂꯝꯃꯣꯏꯕ꯫ ꯅꯪꯗꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯗꯨꯗ ꯑꯩꯗꯤ ꯊꯕꯛ ꯆꯤꯟꯕꯒꯤ ꯃꯥꯜꯂꯨꯔꯦ꯫ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ, ꯅꯪ ꯇꯥꯔꯗꯤ ꯌꯥꯝ ꯉꯛꯇꯣꯏꯖꯥꯠꯅꯤ꯫ ꯀꯩ ꯋꯥꯔꯤꯅꯣ ꯍꯥꯏꯌꯨꯅꯦ ꯇꯥꯁꯤ꯫ ꯏꯇꯥ, ꯑꯩ ꯅꯨꯄꯥ ꯑꯃ ꯈꯪꯅꯔꯤ꯫ ꯑꯩꯅ ꯏꯁꯥ ꯉꯝꯗꯗꯅ ꯂꯩꯔꯤꯉꯩꯁꯤꯗ ꯅꯪꯗꯤ ꯃꯣꯜꯂꯤ ꯃꯣꯜꯂꯤ ꯃꯣꯟꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯑꯣꯏꯔꯝꯃꯦꯅꯦ꯫ ꯑꯁ ꯀꯨꯏꯗ꯭ꯔꯤꯌꯦ ꯅꯪꯁꯨ, ꯃꯅꯤꯡꯒꯤ ꯏꯆꯦ ꯇꯝꯐꯥꯗ ꯍꯥꯏꯍꯜꯂꯛꯄꯅꯤ꯫ ꯑꯩꯁꯨ ꯑꯗꯨꯝ ꯌꯥꯊꯣꯛꯎꯔꯦ꯫ ꯍꯣꯔꯦꯟ ꯎꯅꯁꯦ ꯍꯥꯏꯌꯦ, ꯆꯠꯂꯨꯁꯤ꯫ ꯅꯨꯄꯥꯗꯨꯕꯨ ꯀꯅꯥꯅꯣ? ꯃꯐꯝꯅ ꯀꯗꯥꯏꯗ? ꯋꯥꯡꯃꯒꯤ ꯄꯥꯠꯄꯥꯟꯗ꯫ ꯃꯁꯛꯇꯤ ꯍꯣꯔꯦꯟ ꯎꯔ ꯈꯪꯅꯤ꯫ ꯎꯔꯗꯤ ꯁꯤ ꯅꯨꯄꯥꯁꯤ ꯑꯣꯏꯔꯦ ꯍꯥꯏꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯍꯥꯏꯗꯧ ꯂꯩꯔꯦ, ꯁꯨꯝ ꯈꯪꯅꯤꯡꯗꯅ ꯍꯪꯕꯅꯤ꯫ ꯃꯤꯗꯤ ꯅꯨꯄꯥꯒ ꯀꯣꯏꯔꯦꯀꯣ, ꯑꯃꯨꯛ ꯆꯦꯟꯈꯤꯅꯤꯀꯣ, ꯑꯩꯒꯤ ꯏꯇꯥꯁꯦ ꯑꯩ ꯁꯦꯟꯅꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯅꯣꯛꯏ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯅꯥꯔꯩ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯅꯨꯄꯥ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯒ ꯋꯥꯡꯃꯒꯤ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯂꯥꯛꯏꯗꯣ, ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯃꯁꯛ ꯈꯪꯉꯝꯅꯤ ꯍꯥꯏꯕꯗꯣ? ꯍꯥ, ꯀꯗꯥꯏꯅꯣ? ꯁꯤꯗꯤ ꯅꯍꯥꯟꯒꯤ ꯃꯥꯅꯤ, ꯃꯃꯤꯡ ꯆꯤꯡꯂꯦꯟ ꯀꯧꯏ꯫ ꯁꯅꯥꯔꯩ ꯃꯊ꯭ꯋꯥꯏ ꯈꯖꯤꯛ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨ ꯃꯇꯥꯁꯤꯒ ꯅꯨꯡꯁꯤꯅꯔꯝꯕꯁꯤꯗ꯫ ꯐꯥꯗꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗꯤ ꯃꯁꯛ ꯐꯖꯕ ꯄꯥꯈꯪꯗꯨꯅꯤꯗꯅ ꯏꯕꯦꯝꯃ, ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯌꯥꯝ ꯐꯔꯦ꯫ ꯆꯤꯡꯂꯦꯟ ꯅꯨꯄꯥ ꯑꯃꯒ ꯍꯤ ꯍꯣꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫
ꯍꯤꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯍꯣꯟꯖꯤꯜꯂꯛꯏ꯫ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯥꯏꯕ? ꯆꯠꯂꯁꯤꯔꯣ? ꯍꯣꯏ ꯆꯠꯂꯁꯤ꯫ ꯁꯅꯥꯔꯩ ꯅꯪ ꯁꯤꯗ ꯉꯥꯏꯔꯝꯃꯨꯀꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯁꯤꯌꯥꯏꯗꯨꯅ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯤ ꯑꯗꯨꯗ ꯀꯥꯈꯠꯂꯒ ꯆꯠꯈꯤ꯫ ꯆꯠꯈꯤꯕꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯁꯅꯥꯔꯩ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯐꯝꯗꯨꯅ ꯇꯨꯃꯤꯟ ꯃꯪꯗꯨꯅ ꯂꯩ꯫ ꯄꯥꯝꯖꯕ ꯅꯨꯄꯥꯁꯨ ꯏꯇꯥꯒꯤ ꯑꯣꯏꯈ꯭ꯔꯦ, ꯐꯔꯦꯗ ꯊꯨꯡꯅꯔꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ, ꯑꯩꯒꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯕ ꯑꯃ ꯂꯥꯛꯆꯁꯅꯤ꯫ ꯅꯨꯃꯤꯠꯇꯤ ꯑꯁꯨꯝ ꯑꯁꯨꯝ ꯇꯥꯁꯤꯜꯂꯛꯏ꯫ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯂꯝꯗꯦ꯫ ꯄꯥꯠꯇ ꯉꯥ ꯐꯥꯔꯝꯕ ꯃꯤꯈꯩꯁꯨ ꯃꯌꯨꯝꯗ ꯈꯖꯤꯛ ꯈꯖꯤꯛ ꯍꯟꯕ ꯍꯧꯅꯔꯛꯏ꯫ ꯁꯅꯥꯔꯩ ꯁꯨꯝ ꯁꯥꯎꯅꯤꯡꯂꯛꯏ꯫ ꯅꯨꯄꯥꯁꯤꯒ ꯆꯠꯂꯗꯤ ꯅꯨꯃꯤꯠ ꯇꯥꯔꯦꯁꯦ ꯈꯪꯗ꯭ꯔꯕꯅꯤꯅꯦ, ꯑꯩꯁꯨ ꯂꯩꯍꯧꯔꯤ ꯍꯥꯏꯕꯁꯦ ꯈꯪꯂꯤꯕ꯫ ꯅꯨꯃꯤꯠꯁꯦ ꯁꯨꯝ ꯇꯥꯁꯤꯜꯂꯤ, ꯅꯨꯡꯉꯥꯏꯅꯤꯕ ꯃꯗꯨ ꯅꯨꯄꯤꯗꯣ ꯂꯥꯛꯇ ꯂꯥꯛꯈꯤꯁꯅꯨ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯁꯅꯥꯔꯩꯅ ꯐꯝꯂꯤꯕꯗꯨꯗ ꯍꯤ ꯍꯣꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯒꯤ ꯃꯃꯥꯡꯃꯛꯇꯗ ꯍꯤꯗꯨ ꯈꯥꯝꯃꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ ꯇꯞꯂꯕ ꯈꯣꯟꯖꯦꯜꯗ, "ꯏꯆꯜ, ꯀꯅꯥ ꯉꯥꯏꯔꯤ? ꯍꯤ ꯉꯥꯏꯔꯤꯕ꯭ꯔꯥ?" ꯁꯅꯥꯔꯩ ꯈꯨꯝꯗꯦ, ꯑꯁꯨꯝ ꯐꯝꯗꯨꯅ ꯂꯩ꯫ "ꯏꯆꯟ." ꯁꯅꯥꯔꯩ ꯏꯁꯧ ꯇꯧꯔꯛꯏ꯫ "ꯀꯩꯅꯣꯍꯦ ꯆꯒꯠ ꯆꯒꯠ ꯀꯧꯏꯁꯤꯕꯣ? ꯏꯃꯥꯟꯅꯕꯤꯗꯨꯅ ꯅꯨꯄꯥ ꯎꯅꯕ ꯆꯠꯈꯤꯕꯗꯨꯁꯨ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇꯦ, ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯤꯁꯤꯕꯨ ꯇꯥꯅꯤꯡꯗꯦ ꯑꯝꯇ." ꯉꯥꯡꯅ ꯉꯥꯡꯅ ꯅꯨꯄꯥꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯁꯅꯥꯔꯩ ꯅꯨꯄꯥꯗꯨꯒꯤ ꯃꯁꯛ ꯎꯕꯗ ꯋꯥ ꯉꯥꯡꯂꯝꯕꯗꯨ ꯆꯞ ꯂꯦꯞꯄꯤ꯫ ꯅꯍꯥꯟꯒꯤ ꯁꯥꯊꯤꯕ ꯃꯥꯟꯕ ꯅꯨꯄꯥꯗꯨꯅꯤ꯫ "ꯅꯃꯥꯟꯅꯕꯤꯗꯨꯗꯤ ꯅꯨꯄꯥꯗꯨꯒ ꯆꯦꯟꯈ꯭ꯔꯦ?" ꯁꯅꯥꯔꯩ ꯏꯉꯛ ꯉꯛꯅ ꯍꯥꯏꯔꯛꯏ꯫ "ꯍꯥ, ꯑꯩꯈꯣꯏ ꯅꯨꯡꯁꯤꯇꯣꯝꯕꯤꯕꯨ ꯆꯦꯟꯈ꯭ꯔꯕ? ꯅꯪ ꯎꯍꯧꯕ꯭ꯔꯣ?" "ꯑꯩꯅ ꯋꯥꯡꯃꯒꯤ ꯍꯤꯔꯦꯟ ꯐꯥꯎ ꯃꯈꯣꯏꯅꯤꯕꯨ ꯊꯤꯜꯂꯨꯏ, ꯆꯦꯜꯂꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯗꯨ ꯄꯨꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯦ, ꯅꯪꯁꯨ ꯋꯥꯡꯃ ꯍꯤꯔꯦꯟ ꯐꯥꯎ ꯊꯤꯟꯕꯤꯔꯝꯃꯒꯦ." ꯅꯨꯃꯤꯗꯥꯡ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯁꯅꯥꯔꯩ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯁꯥꯊꯤꯕ ꯃꯥꯜꯂꯕ ꯃꯁꯛ ꯑꯗꯨꯗꯁꯨ ꯍꯦꯟꯅ ꯀꯤꯖꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤ ꯃꯊꯟꯇ ꯄꯥꯠ ꯑꯗꯨꯗ ꯅꯨꯄꯥꯗꯨꯅ ꯊꯤꯟꯕꯤꯔꯝꯃꯒꯦ ꯍꯥꯏꯕꯗꯨ ꯌꯥꯅꯤꯡꯗꯦ꯫ ꯇꯨꯃꯤꯟ ꯑꯁꯨꯝ ꯈꯨꯝꯗꯕꯤꯗ ꯂꯩ꯫ "ꯆꯜ, ꯀꯩꯗꯧꯔꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ?" "ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯁꯨꯝ ꯂꯥꯛꯑꯒꯦ." ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯅꯨꯄꯥꯗꯨ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯉꯤ꯫ ꯍꯤ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ, ꯑꯗꯨꯕꯨ ꯂꯩꯇꯦ꯫ ꯇꯨꯃꯤꯠ ꯐꯥꯎꯕ ꯄꯥꯏꯗ꯭ꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯍꯔꯧꯅ ꯈꯣꯡꯕ ꯃꯈꯣꯜꯗꯨ ꯈꯛꯇꯃꯛ ꯇꯥꯔꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯗ ꯂꯥꯛꯇꯣꯔꯤ? ꯏꯔꯣꯏꯔꯒ ꯂꯥꯛꯇꯣꯏꯔꯣ?" "ꯄꯥꯠꯁꯤꯗ ꯅꯨꯄꯤ ꯑꯩꯅ ꯀꯃꯥꯏꯅ ꯏꯔꯣꯏꯗꯣꯏꯅꯣ? ꯉꯥꯎꯕ꯭ꯔꯥ ꯅꯪ? ꯑꯗꯨꯒ ꯅꯪꯅ ꯂꯥꯛꯇꯣꯏꯁꯤꯅ ꯀꯅꯥꯒ?" ꯁꯅꯥꯔꯩ ꯑꯃꯨꯛ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯏ, "ꯊꯦꯡꯈꯤꯅꯕꯅꯤ, ꯍꯤꯁꯤꯗ ꯀꯥꯈꯠꯂꯨ꯫ ꯅꯠꯇ꯭ꯔꯗꯤ ꯄꯥꯠꯄꯥꯟꯁꯤꯗ ꯑꯁꯨꯝ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯔꯣ? ꯂꯤꯟ ꯌꯥꯝ ꯂꯩꯕꯅꯤ." ꯂꯤꯟ ꯄꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨ ꯍꯤ ꯑꯗꯨꯗ ꯐꯟ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯍꯤꯗꯨꯗ ꯇꯨꯃꯤꯟ ꯇꯣꯡꯂꯤ꯫ ꯃꯃꯥꯡꯗꯅ ꯅꯨꯄꯥꯗꯨꯅ ꯍꯤꯗꯨ ꯍꯣꯜꯂꯤ꯫ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯀꯤꯅ ꯀꯤꯅ꯫ ꯀꯤꯔꯤꯕꯅꯤ ꯃꯥꯁꯨ, ꯅꯨꯄꯥꯗꯨ ꯑꯍꯥꯟꯕ ꯎꯕꯗꯒꯤ ꯍꯧꯅ꯫ ꯁꯥꯡꯂꯕ ꯃꯁꯝ, ꯃꯨꯇꯛ ꯇꯧꯕ ꯀꯨꯆꯨ, ꯋꯥꯡ ꯆꯥꯎꯔꯕ ꯁꯕꯥꯟ, ꯃꯗꯨꯒꯤ ꯃꯊꯛꯇ ꯅꯥꯇꯣꯟ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯣꯏ ꯈꯔꯁꯨ ꯍꯧꯔꯤ꯫ ꯑꯆꯧꯕ ꯄꯤꯁꯨꯝ ꯑꯅꯤ, ꯑꯔꯥꯎꯕ ꯃꯃꯤꯠ ꯑꯅꯤꯗꯨꯒ ꯌꯦꯡꯂꯛꯄꯗ ꯁꯅꯥꯔꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯋꯥ ꯃꯐꯠ ꯍꯥꯏꯗꯣꯛꯈꯤ, "ꯑꯩ ꯂꯩꯍꯧꯔꯒꯦ." "ꯀꯗꯥꯏꯗ?" "ꯈꯪꯗꯦ." "ꯏꯄꯥꯛꯁꯤꯗꯔꯣ ꯅꯪꯅ ꯂꯩꯍꯧꯒꯦ ꯍꯥꯏꯔꯤꯁꯦ?" "ꯅꯪꯒꯤ ꯍꯤ ꯇꯣꯡꯕꯒꯤ ꯃꯃꯜ ꯄꯤꯅꯕ ꯑꯩ ꯁꯦꯜ ꯌꯥꯎꯗꯦ." ꯅꯨꯄꯥꯗꯨꯅ ꯍꯤ ꯇꯣꯡꯕꯒꯤ ꯃꯃꯜ ꯄꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯍꯥꯏꯈꯤꯕ ꯂꯩꯇꯦ꯫ ꯅꯨꯄꯤꯗꯨꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨ ナꯀꯟꯗ ꯑꯣꯟꯊꯣꯛꯂꯒ ꯃꯆꯤꯟ ꯑꯗꯨ ꯁꯤꯡꯂꯞ ꯅꯣꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯉꯁꯤ ꯄꯤꯗ꯭ꯔꯁꯨ ꯍꯌꯦꯡ ꯂꯥꯛꯂꯒ ꯄꯤꯌꯨ." "ꯍꯣꯏ ꯄꯤꯒꯦ, ꯀꯗꯥꯏꯗ ꯂꯩꯔꯝꯒꯦ ꯍꯥꯏꯅꯣ?" "ꯍꯤꯔꯦꯟ ꯇꯥꯐꯝ ꯑꯗꯨꯗ ꯂꯩꯔꯝꯒꯦ." ꯁꯅꯥꯔꯩ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ, "ꯑꯐꯕ ꯈꯨꯠꯁꯥꯗꯤ, ꯑꯩꯁꯤꯕꯨ ꯍꯤꯁꯤꯗ ꯅꯝꯗꯅ ꯇꯣꯡꯍꯜꯂꯤ, ꯁꯦꯜ ꯂꯧꯍꯧꯔꯣꯏ ꯍꯥꯏꯔꯁꯨ ꯌꯥꯕꯗꯣ꯫ ꯑꯗꯨꯒ ꯉꯁꯤ ꯄꯤꯗ꯭ꯔꯁꯨ ꯍꯌꯦꯡ ꯄꯤꯌꯨ ꯀꯥꯏꯅ, ꯃꯁꯤꯒꯤ ꯃꯕꯨꯛꯁꯦ ꯃꯁꯦꯛ ꯐꯔꯝꯃꯣꯏꯕ꯫ ꯁꯨꯝ ꯌꯦꯡꯁꯤꯜꯂꯗꯤ ꯍꯤꯡ ꯆꯥꯕꯒꯤ ꯂꯥꯟꯃꯤꯕꯨ ꯃꯥꯜꯂꯤꯅꯦ꯫ ꯑꯩꯁꯤꯅ ꯋꯥꯈꯜꯁꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯤ꯫ ꯍꯣꯏꯗ, ꯃꯥꯁꯨ ꯍꯤꯁꯤ ꯍꯣꯜꯂꯒ ꯆꯥꯛꯈꯨꯝ ꯄꯨꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ, ꯍꯌꯦꯡ ꯄꯤꯕꯤꯔꯒꯦꯗ." ꯑꯃꯨꯛꯁꯨ ꯐꯅ ꯈꯟꯗꯣꯛꯏ꯫ ꯄꯥꯠꯄꯥꯟ ꯑꯗꯨꯗ ꯁꯅꯥꯔꯩ ꯊꯝꯂꯝꯂꯒ ꯅꯨꯄꯥꯗꯨ ꯍꯤ ꯑꯗꯨ ꯍꯣꯟꯗꯨꯅ ꯆꯠꯈꯤ꯫ ꯁꯅꯥꯔꯩꯁꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯛꯄꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯆꯦꯜꯂꯦ ꯍꯥꯏꯕ ꯄꯥꯎꯗꯨ ꯂꯩꯀꯥꯏꯗꯨꯗ ꯋꯥ ꯋꯥ ꯂꯥꯎꯅꯔꯛꯂꯝꯃꯤ꯫ "ꯁꯅꯥꯔꯩ, ꯁꯅꯥꯔꯩ, ꯊꯣꯛꯂꯛꯎ ꯂꯥꯎꯅꯦ, ꯅꯪꯒꯤ ꯅꯇꯥ ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤꯅꯦ, ꯅꯪꯕꯨ ꯄꯥꯎꯁꯤ ꯑꯝꯇ ꯇꯥꯗꯕ꯭ꯔꯣ? ꯀꯩꯅꯣ ꯑꯌꯨꯛꯁꯤꯗ ꯏꯃꯥ ꯎꯔꯥꯎ ꯊꯔꯥꯎꯔꯤꯗꯨꯅ? ꯅꯨꯡꯁꯤꯇꯣꯝꯕꯤꯗꯣ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯅꯦ." "ꯆꯦꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯒ ꯅꯪꯅ ꯆꯠꯄꯤꯔꯨꯗ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤ? ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕꯅꯤꯅꯦ ꯏꯆꯥꯗꯣ, ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯁꯣꯗꯅ." "ꯆꯠꯂꯣꯏ ꯑꯝꯇ, ꯑꯩꯕꯨꯅ ꯏꯊꯟꯗ ꯊꯝꯂꯝꯕ, ꯑꯗꯨꯒ ꯃꯥꯅ ꯅꯨꯄꯥꯗꯨꯒ ꯆꯦꯟꯈꯤꯕ. ꯑꯝꯇꯅꯦ ꯍꯪꯕꯤꯔꯨꯁꯣꯀꯣ, ꯃꯄꯨꯛꯅꯤꯡ ꯋꯥꯔꯧꯈꯤꯅꯤ ꯏꯆꯥꯗꯣ." ꯁꯅꯥꯔꯩ ꯁꯥꯎꯅꯤꯡꯂꯕꯁꯨ ꯃꯇꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯨꯡꯁꯤꯇꯣꯝꯕꯤ ꯑꯗꯨ
ꯐꯃꯨꯡ ꯑꯗꯨꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯅꯥꯔꯩ ꯆꯪꯁꯤꯜꯂꯒ ꯃꯅꯥꯛ ꯅꯛꯅ ꯐꯝꯂꯛꯏ꯫ ꯃꯤ ꯃꯆꯥꯗꯤ ꯂꯥꯏꯕꯛ ꯐꯩꯗ, ꯑꯍꯥꯟꯕ ꯎꯅꯕꯗ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯈ꯭ꯔꯦꯀꯣ꯫ ꯌꯥꯝ ꯂꯥꯡꯒꯅꯨ ꯁꯅꯥꯔꯩ, ꯑꯩ ꯃꯊꯥ ꯁꯥꯏ꯫ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯁꯨꯛꯏꯗꯨꯕꯣ? ꯑꯩ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯕ ꯐꯪꯂꯔꯣꯏ, ꯑꯍꯜꯁꯤꯡꯅ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯤ ꯍꯥꯏꯌꯦ꯫ ꯑꯗꯨꯗ ꯊꯣꯛꯅꯕ ꯅꯠꯇ꯭ꯔꯣ ꯌꯨꯝꯗ ꯂꯩꯅꯤꯡꯗꯕꯒꯤ ꯅꯪꯅ ꯆꯦꯟꯈ꯭ꯔꯤꯗꯣ? ꯑꯩꯒ ꯂꯥꯛꯃꯤꯟꯅꯩ ꯀꯥꯎꯕ ꯃꯈꯩ ꯅꯨꯄꯥꯗꯨꯒ ꯅꯪꯒ ꯆꯠꯈꯤꯕꯗꯣ ꯀꯥꯟꯅꯗꯦ, ꯀꯔꯤ ꯄꯣꯠꯄꯥꯡ ꯄꯥꯡꯉꯣ ꯍꯥꯏꯅꯣ ꯑꯩꯅ? ꯑꯁ ꯑꯝꯇ ꯂꯥꯡꯈꯤꯅꯨꯁꯤ, ꯇꯥꯁꯤꯡꯅꯟꯒꯤ ꯃꯃꯥꯗꯣ ꯌꯥꯝ ꯁꯥꯎꯍꯧꯋꯤ, ꯑꯉꯥꯡ ꯑꯣꯏꯅ ꯅꯨꯄꯤ ꯄꯨꯁꯤꯜꯂꯦ ꯍꯥꯏꯗꯅ꯫ ꯑꯗꯨꯒꯤ ꯋꯥꯕꯨ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯗꯣꯏ ꯄꯣꯠꯅꯤ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯤ꯫ ꯃꯇꯥ ꯑꯗꯨꯒꯤ ꯃꯕꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯝꯂꯒ ꯅꯨꯡꯁꯤꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯊꯣꯔꯛꯂꯒ ꯁꯅꯥꯔꯩ ꯉꯔꯥꯡ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯅꯨꯄꯥꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ, ꯎꯔꯛꯇ꯭ꯔꯕꯗ ꯃꯆꯤꯟꯗ ꯀꯕꯣꯛ ꯄꯣꯛꯄ ꯍꯧꯔꯛꯏ꯫ ꯀꯗꯥꯏꯗꯕꯨ ꯂꯩꯖꯥꯠꯅꯣ? ꯍꯤ ꯑꯃꯨꯛ ꯍꯣꯟꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯃꯗꯨꯒꯤ ꯍꯤꯡꯆꯥꯕ ꯃꯥꯟꯕꯗꯣ ꯉꯔꯥꯡ ꯂꯩꯔꯝꯒꯦ ꯍꯥꯏꯔꯤꯅꯦꯕ, ꯀꯌꯥꯗ ꯃꯆꯤꯟ ꯊꯤꯔꯤꯅꯣ, ꯂꯩꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯩꯕꯨ ꯊꯑꯣꯏꯒꯤ ꯂꯥꯛꯍꯜꯂꯒ ꯃꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯁꯦꯜꯁꯤ ꯄꯤꯗꯅ ꯆꯠꯂꯗꯤ ꯑꯩꯁꯤꯕꯨ ꯃꯤꯒꯤ ꯁꯦꯜ ꯍꯥꯠꯄꯗꯣ ꯑꯃꯨꯛ ꯇꯥꯈꯤꯗꯣꯏꯅꯤ꯫ ꯑꯩꯁꯤꯕꯨ ꯉꯥꯏꯈꯤꯁꯤꯔꯅꯦ? ꯑꯩꯅ ꯁꯣꯝꯗ ꯃꯁꯛꯇꯣ ꯀꯤꯅ ꯀꯤꯅ ꯂꯥꯛꯂꯤꯅꯦꯁꯦ, ꯃꯥꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃꯅ ꯇꯨꯡꯗꯒꯤ ꯋꯥ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯀꯅꯥꯅꯣ ꯀꯤꯔꯤꯁꯦ? ꯑꯣꯟꯊꯣꯛꯂꯒꯁꯨ ꯌꯦꯡꯂꯨꯗꯦ, ꯈꯣꯟꯖꯦꯜ ꯑꯗꯨꯗꯤ ꯇꯥꯈ꯭ꯔꯕꯒꯨꯝ ꯇꯧꯏ, ꯑꯗꯨꯕꯨ ꯚꯥꯞ ꯑꯣꯏꯍꯧꯗ ꯁꯅꯥꯔꯩꯁꯨ ꯈꯨꯝꯂꯛꯏ꯫ ꯍꯣ ꯂꯩꯌꯦ, ꯑꯩꯅ ꯑꯍꯥꯟꯕ ꯎꯕꯗ ꯁꯨꯝ ꯀꯤꯈ꯭ꯔꯕ ꯃꯥꯗꯣ꯫ ꯀꯩꯒꯤ ꯑꯗꯨꯗꯤ? ꯃꯥꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯛꯀꯦ? ꯀꯩꯁꯨꯝ ꯇꯧꯔꯛꯇꯦ, ꯈꯪꯗꯦ ꯑꯩ ꯑꯁꯨꯝ ꯀꯤꯈ꯭ꯔꯦ꯫ ꯁꯥꯊꯤꯕ ꯌꯥꯝ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯁꯛꯇꯣ, ꯑꯉꯥꯡꯅ ꯎꯔꯁꯨ ꯆꯨꯔꯥꯟ ꯊꯥꯕ ꯂꯥꯛꯑꯦ ꯍꯥꯏꯗꯅ ꯀꯤꯗꯅ ꯆꯦꯟꯕꯁꯨ ꯌꯥꯎꯔꯝꯗꯣꯏꯖꯥꯠꯅꯤ꯫ ꯀꯅꯥꯅꯣ? ꯑꯩꯗꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ꯫ ꯁꯤ ꯍꯥꯏꯗꯨꯅ ꯇꯨꯡꯗ ꯋꯥ ꯉꯥꯡꯂꯝꯕ ꯅꯨꯄꯥꯗꯣ ꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯅꯨꯄꯥꯗꯨ ꯎꯕꯗ ꯁꯅꯥꯔꯩꯗꯨ ꯋꯥ ꯀꯌꯥ ꯉꯥꯡꯗꯕ ꯃꯑꯣꯡꯗꯨꯗ ꯅꯨꯄꯤꯗꯨꯅꯁꯨ ꯁꯥꯊꯤꯕ ꯃꯥꯜꯂꯤ꯫ ꯅꯨꯄꯤꯗꯨꯗꯤ ꯀꯤꯖꯩ ꯍꯥꯏꯕ ꯈꯛꯇꯅꯤ, ꯄꯥꯈꯨꯝ ꯋꯥꯠꯇꯦ꯫ ꯀꯅꯥꯕꯅꯣ? ꯑꯩꯗꯤ ꯈꯪꯗꯦ꯫ ꯀꯤꯖꯔꯤꯕ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ? ꯁꯦ ꯅꯪꯒꯤ ꯁꯦꯜꯗꯨ ꯂꯧꯔꯣ, ꯑꯩ ꯆꯠꯂꯒꯦ꯫ ꯁꯦꯜꯁꯤꯗꯤ ꯍꯤꯃꯨꯛ ꯇꯣꯡꯕ ꯌꯥꯈꯤꯅꯤ, ꯍꯤ ꯇꯣꯡꯈꯣ꯫ ꯑꯩꯅ ꯄꯤꯔꯤꯗꯣ ꯃꯤꯅ ꯄꯤꯅꯔꯤꯕ ꯃꯃꯜꯗꯨꯅꯤ꯫ ꯅꯪ ꯍꯤ ꯊꯧꯕ ꯀꯨꯏꯗ꯭ꯔꯤꯕ ꯃꯥꯜꯂꯤ꯫ ꯍꯤꯗ ꯀꯥꯔꯣ, ꯑꯩ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯍꯦꯟꯖꯤꯟꯅ ꯂꯧꯕ ꯄꯥꯝꯗꯦ꯫ ꯑꯗꯨꯗꯤ ꯁꯦꯜꯗꯨ ꯍꯦꯜꯂꯗꯤ ꯍꯟꯗꯣꯛꯄꯤꯔꯛꯑꯣ꯫ ꯑꯁꯣꯏꯕ ꯌꯥꯎꯗꯦ꯫ ꯑꯗꯨꯗꯤ ꯀꯣꯟꯅ ꯇꯣꯡꯂꯒꯦ꯫ ꯀꯣꯟꯅꯗꯤ ꯂꯩꯔꯝꯃꯔꯣꯏ, ꯍꯤ ꯇꯣꯡꯗꯅꯗꯤ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯄꯗꯨꯗ ꯁꯅꯥꯔꯩ ꯅꯨꯄꯥꯗꯨꯗ ꯄꯩꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯅꯨꯄꯤꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯃꯤꯠ ꯆꯥꯅꯩ, ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯍꯤꯗꯨꯗ ꯇꯣꯡꯈꯠꯂꯤ, ꯍꯤꯗꯨ ꯊꯧꯕ ꯍꯧꯏ꯫ ꯅꯨꯄꯥꯗꯨꯅ ꯀꯗꯣꯝꯗ ꯆꯠꯁꯤꯒꯦ? ꯈꯪꯗꯦ, ꯅꯪꯅ ꯊꯣꯛꯄ ꯍꯤꯗꯨ ꯍꯣꯜꯂꯣ, ꯑꯩꯉꯣꯟꯗ ꯍꯪꯂꯛꯀꯅꯨ꯫ ꯅꯨꯄꯤ ꯑꯗꯨ ꯃꯆꯤꯟ ꯇꯨꯝꯊꯣꯛꯂꯒ ꯍꯤꯗꯨ ꯇꯣꯡꯂꯤ꯫ ꯅꯨꯄꯥꯗꯨꯅ ꯍꯪꯂꯛꯏ, ꯅꯪꯒꯤ ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯁꯅꯥꯔꯩ ꯀꯧꯏ꯫ ꯁꯅꯥꯔꯩ, ꯏꯁꯩ ꯁꯛꯂꯨ, ꯏꯁꯩ ꯇꯥꯅꯤꯡꯉꯤ꯫ ꯑꯩ ꯏꯁꯩ ꯍꯩꯇꯦ꯫ ꯅꯨꯄꯤꯅꯕꯨ ꯏꯁꯩ ꯍꯩꯇꯕ꯭ꯔꯣ? ꯅꯪꯅ ꯏꯁꯩ ꯁꯛꯂꯣꯏ ꯍꯥꯏꯔꯗꯤ ꯑꯩ ꯄꯥꯠꯁꯤꯗ ꯆꯣꯡꯊꯔꯒ ꯏꯔꯣꯏꯕꯤ ꯁꯥꯟꯅꯒꯦ, ꯅꯪ ꯍꯤꯁꯤ ꯊꯧ꯫ ꯅꯨꯄꯥꯗꯨꯒꯤ ꯋꯥꯍꯩꯗꯨꯗ ꯁꯅꯥꯔꯩ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ꯫ ꯃꯥ ꯍꯤ ꯊꯧꯕ ꯀꯌꯥ ꯈꯨꯠꯂꯣꯏꯔꯝꯗꯦ, ꯍꯦꯟꯅ ꯀꯤꯔꯤꯕꯗꯤ ꯃꯥ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ꯫ ꯏꯁꯤꯡꯗ ꯇꯥꯔꯕꯗꯤ ꯃꯥ ꯏꯔꯥꯛꯅꯗꯨꯅ ꯁꯤꯒꯗꯧꯔꯤꯕꯅꯤ, ꯋꯥꯈꯜꯗꯁꯨ ꯃꯋꯣꯟ ꯃꯋꯣꯟ ꯈꯜꯂꯤ꯫ ꯏꯁꯩꯁꯦ ꯑꯩꯅ ꯑꯃꯨꯛ ꯁꯛꯎꯗ꯭ꯔꯒꯅ ꯑꯩꯁꯦ ꯄꯥꯠꯁꯤꯗ ꯑꯃꯨꯛ ꯅꯝꯁꯤꯜꯂꯒ ꯍꯥꯠꯇꯣꯛꯄꯤꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩ ꯁꯤꯕ ꯌꯥꯗ꯭ꯔꯤ꯫ ꯑꯁꯤꯒꯤ ꯁꯥꯊꯤꯕ ꯃꯥꯟꯕ ꯅꯨꯄꯥꯁꯤꯗꯒꯤ ꯑꯩ ꯅꯥꯟꯊꯣꯛꯂꯒ ꯆꯠꯇꯕ ꯌꯥꯗꯕꯅꯤ꯫ ꯑꯗꯨꯅ ꯏꯁꯩ ꯈꯔ ꯁꯛꯆꯤꯟꯅꯔꯒꯦ꯫ ꯁꯅꯥꯔꯩꯅ ꯐꯠ ꯍꯥꯏꯔꯛꯏ꯫ ꯌꯥꯔꯦ, ꯑꯩ ꯁꯛꯆꯔꯛꯂꯒꯦ, ꯍꯩꯗꯤ ꯍꯩꯇꯦꯀꯣ, ꯅꯣꯛꯅꯔꯛꯀꯅꯨ꯫ ꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯏꯁꯩ ꯁꯛꯄ ꯍꯧꯔꯛꯏ꯫ ꯅꯨꯄꯥꯗꯨꯁꯨ ꯍꯤꯗꯨ ꯊꯧꯏ꯫ ꯊꯝꯕꯥꯜ ꯌꯥꯝꯅ ꯁꯥꯠꯄ ꯃꯐꯝꯗ ꯁꯅꯥꯔꯩꯕꯨ ꯄꯨꯔꯛꯏ, ꯑꯗꯨꯒ ꯁꯅꯥꯔꯩꯗ ꯍꯪꯂꯛꯏ, ꯀꯔꯝꯕ ꯄꯥꯝꯃꯤ? ꯀꯔꯤꯕꯨꯅꯣ? ꯊꯝꯕꯥꯜꯁꯤꯡꯁꯤꯕꯨꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯊꯝꯕꯥꯜꯁꯤꯡꯁꯦ ꯑꯁꯤꯗꯒꯤ ꯑꯄꯥꯝꯕ ꯑꯃꯃꯨꯛ ꯈꯟꯗꯣꯏꯕ, ꯆꯞ ꯃꯥꯟꯅꯕꯁꯦ, ꯑꯗꯨꯒ ꯀꯔꯤꯒꯤ ꯅꯪꯅ ꯍꯦꯛꯇꯣꯏꯕ? ꯑꯃꯒ ꯑꯃꯒ ꯃꯥꯟꯅꯗꯦ꯫ ꯊꯝꯕꯥꯜ ꯍꯦꯛꯀꯦ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯑꯩꯅ ꯏꯁꯩ ꯁꯛꯑꯣ ꯍꯥꯏꯕꯗ ꯅꯪꯅ ꯁꯛꯄꯒꯤ꯫ ꯑꯗꯨꯒꯤ ꯅꯪꯅ ꯄꯥꯝꯕ ꯊꯝꯕꯥꯜꯗꯣ ꯈꯜꯂꯨ, ꯅꯈꯨꯠꯇꯨꯅ ꯊꯤꯜꯂꯨ, ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯑꯩ ꯍꯦꯛꯀꯦ꯫ ꯁꯅꯥꯔꯩ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯩꯅꯣ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯇꯁꯦꯡꯅ ꯉꯥꯎꯔꯕꯖꯥꯠꯂꯣ? ꯑꯩꯕꯨ ꯏꯁꯤꯡ ꯏꯌꯥꯏꯁꯤꯗ ꯄꯨꯔꯛꯂꯒ ꯁꯣꯏꯗ꯭ꯔꯪ ꯄꯥꯗ꯭ꯔꯪ ꯃꯌꯥꯝ ꯑꯃ ꯃꯥꯅ ꯂꯣꯜꯂꯤꯁꯤꯕꯣ? ꯁꯅꯥꯔꯩ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯥꯎꯔꯧꯄꯥꯠ ꯑꯗꯨꯗ ꯁꯥꯠꯂꯤꯕ ꯊꯝꯕꯥꯜꯁꯤꯡ ꯑꯗꯨꯅ ꯍꯧꯔꯤꯕ, ꯃꯌꯥꯏ ꯆꯕꯨꯛꯇ ꯍꯧꯔꯤꯕ, ꯂꯩꯅꯥ ꯈꯔ ꯌꯥꯝꯅ ꯁꯥꯠꯂꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯏ꯫ ꯇꯨ ꯑꯥꯗꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯍꯧꯔꯤꯕ ꯊꯝꯕꯥꯜ ꯂꯩꯅꯥ ꯈꯔ ꯌꯥꯝ ꯄꯥꯟꯕꯁꯦ, ꯑꯁꯤ ꯄꯥꯝꯃꯤ꯫
Nupi aduna makhut thilibadu ubada panthade nupado ising aduda somthaki. Mataw aduda Sanaray laway luton satkre. Nupa aduda ising aduda somthakiba nupado phanakoy na ising adudagi phagulakte. Asum hena pakhalai Sanaray kaplakadawi. Karino masigi nupasina engonda tawribasiba. Ising manungsida iraknarabasa. Ay di iroibsu haite. Hing chaba manba. Ngamloy do oiradi kok ngamoy na haiba kaidoge. Hausikti nang so isu da satar. Nangbu ising manungduda soron ba ngamdadana iraknaraba. Hing chaba manba nangbo ay nakawisik tap. Sanaray hiye duda tasinduna makok adu nontaduna kampi. Si Thambal silay chumlabra. Konjala duda phat yengkhatli nupado makut tamana haikiba thambal adu pai khut nama amana thambal sabul amasu pairi aduga Sanaray da pirai. Nang singaubra hoi mai haida ising na phat chongthakri duba siroidra. Nang naise mihun thahonam da suhandraban chalasi. Ay matung padaga suklak laksararoi. Hayeng lao hayeng na hikrak hegsi. Handakti nupi du khumlakhidre. Magi tongpham thokpa adumak tonglammi. Patpan adu yorakpada nupi du hi edudagi kumtharaga satki. Mathangi numitni Sanaray kaithel da satlammi. Piyon bi amagi manakta sanglaga phi khalli. Ine sigi phi se kusu khara paba mi de inba paksagadra. Masigi phi masu sidi mi loina sanaba masu haiduni. Anobi na inbada pakkadaw masu kita puthokpira oine. Nangbo nupa mayumda punnawa phi ka langsin bahurabrane. Nateda aigi itama khali khali se thokiba malai. Magi nida aigi ganate aigi di walida. Nupi eduna phi makhal makhal puthoraklaga yenghalli khanghaudi khut amana phi ma tap paikhatlaga hairei. Masigi phi sidi nangona sanagani pamra. Tung onthoklaga yenglubada ngarangi nupado oiduna leiram. Sanaray khumdi pothwan bi eduna hairei. Pema nupa sibu kanano nanga khangnabro. Ine sigi phi si mamal kaya. Phi masu khanba onthok nai khredai bungode. Nupa do Sanaray da mon silaklaga. Marila kadra. Hekra hepi gilo. Ine ayamuk laki. Si hairam laga nupa aduna hangliba wahang adugi pakhumdi piramdana nupi du lai. Nupa adudi potpham phambi dugi manakta asum lewi. Ine nga khra laige. Hareda nang lakpase ine pot sitadana leiramin. Nang na khara leikro nang ngayak tang nga yenglamuko ine sida ukta salugi. Sanaray ahal laduna phamlamba mafam aduda sangsinduna phammi. Nga tikliba mamang aduda nupa adu phamtharaklaga hairei. Nga sibu mamal kaya noine. Nupa adu ubada Sanaray khoidok ping saugatni. Haima nang sida mo nang se aigi tungko inaraga chatlaba. Aina nangonda kariya kaiba tawkrage. Nupa adu ngagna. Nang nga suyol bro. Adudi nangi nga mayam si ay leirage. Sanaray khoidok sum sauning lai. Aina nga mayam se nangonda yolani ka haikraba. Yona potikli natro adugi lei haibani aduga kaigino nang naingonda hainadaba maong matong ulisibo. Aina kaubada nangna khumlamdriduna kaige. Khumningla khumningdraga tokani. Nangbu kanano nang kari oirige. Nga sisu laibiyo haide. Chage harasu padaki pharaga sajaw. Yolabadina leirani. Nangisi musitri ha. Sum yengmani. Agi tunga ko ininadana nangse sathiba malena aina kibiramdaw manbra. Asakti khangi nangsi naming kay kawe. Yay damba. Chanaina minga sa kautaw na sanakre. Sanadri bahay bu ngang thok sa turok ko siya sikak damang ngaira. Chanahalo hariro sisu chanahalagi. Nga siloy na layragi aduga mapuso. Mapan thok na sauro suyada gumtaw Sanaray prok saklay. Nupa ma prep laklaga hairei. Ibungo chasi namay be maduna nang mungay hore. Yumda wa thok hore ni nupi pusilagti haiduna. Mama, masigi bungo si khangbibra. Masya wakal soiraba sumali. Mama na lakningay sida khara pubikro. Ay hitongda koy inadana layri. Yay tambadudi mamay do pairaga nokningba khangli. Ahala dudu. Bema karibo. Nakoy bungo si ay hitong koy inadana. Laysabi ay siya. Yung panba khangadaw mandre hayba mama. Bema nang ngairi do. Nang gimangda lepi ba nupa sidara. Mga kanano masa khangra. Khangdadi kaino pati hihon bani mingna yay tamba kaw. Bima, hari sibu ikoy ay. Yay tamba nupahado do kusin na siklai aduga marak patlatlaga. Yay tamba nungay taba kola madahiri. Mama, ima ton bu yam na sahobra. Ngarang ima na ibu
ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯔꯛꯄꯗꯨꯗꯒꯤ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯐꯥꯎ ꯍꯟꯖꯤꯜꯂꯔꯣꯏꯒꯦ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯥꯝ ꯑꯩ ꯄꯥꯠ ꯑꯗꯨꯗ ꯁꯨꯝ ꯂꯩꯔꯒꯦ ꯈꯜꯂꯤ ꯑꯍꯜ ꯑꯗꯨ ꯏꯪꯉꯛ ꯉꯛꯂꯤ ꯇꯧꯔꯛꯂꯤꯕ ꯏꯪꯒꯤꯠ ꯑꯗꯨ ꯃꯥꯝ ꯑꯗꯨꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯏ ꯑꯗꯨꯅ ꯑꯍꯜ ꯑꯗꯨ ꯏꯉꯥꯎ ꯉꯥꯎꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯃꯥꯝꯃ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯈꯟꯅꯨ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯃꯥꯝꯃ ꯆꯠꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯑꯍꯜ ꯑꯗꯨ ꯆꯠꯈꯤ ꯌꯥꯏꯇꯝꯕꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯉꯥꯁꯤꯁꯨ ꯌꯣꯜꯂꯔꯣꯏ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯂꯩꯔꯔꯣꯏ ꯅꯪꯉꯣꯟꯗꯒꯤ ꯂꯩꯔꯗꯤ ꯅꯪꯒ ꯈꯪꯅꯕꯅꯤꯅ ꯍꯦꯟꯅ ꯌꯥꯝꯅꯁꯨ ꯄꯤꯕꯤꯔꯛꯀꯅꯤ ꯈꯟꯕꯒꯤ ꯂꯩꯒꯦ ꯍꯥꯏꯕꯅꯤ ꯐꯔꯦ ꯑꯩ ꯂꯩꯔꯔꯣꯏ ꯉꯁꯤꯒꯤꯗꯤ ꯆꯔꯥ ꯍꯦꯜꯂꯨꯔꯒꯦ ꯑꯩ ꯆꯠꯂꯒꯦ ꯌꯥꯏꯇꯝꯕ ꯃꯥꯁꯨ ꯆꯠꯈꯤ ꯁꯅꯥꯔꯩ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯜꯂꯨꯔꯒ ꯃꯥ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯂꯝꯗꯦ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯦ ꯈꯜꯂꯛꯂꯝꯃꯤ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯕꯗ ꯃꯇꯣꯝꯇ ꯉꯥꯡꯍꯧꯏ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯨꯕꯨ ꯑꯁꯦꯡꯕ ꯑꯣꯏꯔꯤ ꯖꯥꯠꯂꯥ ꯃꯃꯥꯇꯣꯟꯅꯁꯨ ꯌꯥꯝ ꯑꯣꯠꯄꯤꯕ ꯃꯥꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯃꯗꯨꯁꯨ ꯀꯣꯛ ꯄꯨꯕꯤꯈ꯭ꯔꯒꯦ ꯍꯥꯏꯗꯦꯃꯤ ꯃꯇꯣꯝꯇꯒ ꯆꯠꯈꯤꯅꯦ ꯑꯩꯁꯨ ꯃꯁꯛꯇꯣ ꯀꯤꯖꯕꯅꯤꯅ ꯑꯩꯅ ꯊꯣꯛꯄ ꯃꯄꯉꯥꯡꯗ ꯉꯥꯡꯂꯣꯏ ꯍꯦꯛꯇ ꯍꯤꯡꯁꯥꯕ ꯃꯥꯟꯕ ꯃꯉꯣꯟꯗ ꯇꯥꯊꯤꯅ ꯇꯧꯕ ꯉꯝꯂꯤꯕ ꯅꯨꯄꯤꯗꯨꯗꯤ ꯑꯔꯥꯏꯕꯗꯤ ꯑꯣꯏꯔꯝꯂꯣꯏ ꯑꯩ ꯄꯥꯕꯕꯨ ꯇꯥꯔꯦ ꯉꯥꯁꯦ ꯈꯔ ꯊꯤꯟꯕꯤꯔꯨꯗ꯭ꯔꯗꯤ ꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯉꯥ ꯁꯔꯨꯛ ꯈꯔ ꯂꯩꯔꯒ ꯄꯨꯔꯒ ꯄꯥꯠ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ ꯍꯤꯔꯦꯟ ꯑꯁꯤꯗꯁꯨ ꯂꯩꯕ ꯎꯗꯦ ꯃꯥꯒꯤ ꯍꯤꯔ ꯑꯃꯗꯤ ꯂꯩ ꯑꯩ ꯉꯥꯏꯍꯥꯛ ꯁꯨꯝ ꯉꯥꯏꯔꯁꯤꯔꯅꯦ ꯉꯥꯏꯕꯤꯔꯒꯦ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦ ꯆꯥꯗꯅ ꯄꯥꯠꯁꯤꯗ ꯆꯣꯡꯊꯔꯒ ꯁꯤꯔꯝꯗꯣꯏ ꯖꯥꯠꯂꯥ ꯁꯤꯔꯝꯃꯣꯏꯗ ꯀꯩꯁꯨ ꯃꯥꯗꯤ ꯏꯔꯣꯏꯕ ꯍꯩꯕꯅꯤ ꯏꯔꯣꯏꯕ ꯍꯩꯇꯦ ꯏꯔꯥꯛꯅꯅꯤꯁꯨ ꯅꯠꯇꯦ ꯁꯅꯥꯔꯩ ꯉꯥꯏꯍꯥꯛ ꯃꯁꯤ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯃꯝꯂꯤ ꯃꯝꯂꯤꯁꯨ ꯇꯧꯁꯤꯜꯂꯛꯂꯦ ꯃꯇꯝꯗꯣ ꯄꯥꯠꯇ ꯉꯥ ꯐꯥꯕ ꯀꯥꯔꯛꯄ ꯅꯨꯄꯥ ꯈꯔꯅ ꯁꯅꯥꯔꯩꯗ ꯂꯛꯅꯔꯛꯏ ꯅꯨꯄꯥ ꯑꯃꯅ ꯂꯩꯁꯥꯕꯤ ꯄꯥꯠꯁꯤꯗ ꯅꯊꯟꯗ ꯀꯅꯥ ꯉꯥꯏꯔꯤꯅꯣ ꯀꯤꯖꯗ꯭ꯔꯣ ꯅꯁꯛꯅ ꯅꯁꯛ ꯐꯖꯔꯤꯕ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯑꯩꯈꯣꯏꯁꯨ ꯄꯥꯈꯪꯅꯤꯗ ꯉꯥꯡꯂꯤꯕꯗꯨ ꯃꯉꯣꯟꯗ ꯅꯥꯁꯨꯡꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯍꯨꯠ ꯋꯥ ꯑꯃ ꯍꯥꯏꯔꯛꯏ ꯏꯕꯣꯡ ꯁꯤꯗ ꯍꯦꯛ ꯍꯦꯛ ꯍꯤ ꯍꯣꯟꯕ ꯅꯨꯄꯥ ꯑꯃ ꯂꯩꯕꯗꯣ ꯎꯕꯤꯔꯝꯕ꯭ꯔꯥ ꯃꯁꯛꯀꯗꯣ ꯁꯥꯊꯤꯕ ꯌꯥꯝ ꯃꯥꯟꯕꯅꯤ ꯃꯁꯥ ꯃꯎꯒ ꯌꯥꯝ ꯐꯕ ꯃꯁꯝꯒ ꯌꯥꯝ ꯁꯥꯡꯕꯅꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯑꯃꯒ ꯌꯦꯡꯅꯩ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯑꯣ ꯈꯪꯉꯤ ꯃꯥꯗꯤ ꯑꯁꯣꯝꯗ ꯂꯩꯍꯧꯏꯅꯦ ꯆꯠꯂꯨꯁꯤ ꯍꯥꯏꯕ꯭ꯔꯣ ꯀꯔꯣꯝꯗ ꯂꯩꯍꯧꯒꯦ ꯑꯁꯣꯝꯗꯅꯤ ꯆꯠꯂꯨꯁꯤ ꯂꯥꯎꯅꯤ ꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩꯒꯤ ꯈꯨꯗꯥꯡ ꯇꯥꯞ ꯄꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯈꯨꯠ ꯊꯥꯗꯣ ꯑꯩꯁꯤ ꯅꯨꯄꯤꯅꯤꯅ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯗꯨꯔꯣ ꯊꯥꯗꯣ ꯀꯅꯥ ꯂꯩꯒꯦ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯣ ꯍꯦ ꯌꯥꯝ ꯂꯥꯎꯒꯅꯨ ꯍꯥꯠꯇꯣꯛꯎꯔ ꯅꯪ ꯍꯥ ꯂꯥꯎꯒꯅꯨ ꯑꯗꯨꯝꯅ ꯙꯞ ꯇꯧꯔꯛꯄꯗ ꯁꯅꯥꯔꯩ ꯀꯤꯖꯔꯗꯨꯅ ꯇꯨꯃꯤꯟ ꯂꯩ ꯅꯨꯡꯁꯤ ꯍꯩꯇꯅ ꯅꯨꯄꯤꯗꯨꯕꯨ ꯅꯝꯍꯥ ꯇꯧꯗꯨꯅ ꯄꯨꯅꯕ ꯍꯣꯠꯅꯔꯛꯏ ꯄꯥꯏꯔꯛꯂꯤꯕ ꯈꯨꯗꯥꯡ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯁꯅꯥꯔꯩ ꯀꯟꯅ ꯍꯣꯠꯅꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯥꯏꯇꯝꯕ ꯐꯠ ꯂꯦꯞꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨ ꯎꯕꯗ ꯅꯨꯄꯤꯗꯨꯅ ꯀꯟꯕꯤꯌꯨ ꯍꯥꯏꯕꯒꯨꯝꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯌꯦꯡꯂꯛꯏ ꯌꯥꯏꯇꯝꯕꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛ ꯑꯍꯦꯟꯕ ꯋꯥ ꯍꯥꯏꯔꯛꯇꯦ ꯑꯃꯨꯛꯁꯨ ꯁꯠ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯈꯨꯗꯥꯡꯗꯣ ꯊꯥꯗꯣꯛ ꯅꯨꯄꯤ ꯃꯥꯡꯗ ꯊꯧꯅꯥ ꯐꯩꯗ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯁꯥ ꯃꯎꯒꯁꯦ ꯐꯩꯅ ꯌꯦꯡꯉꯨꯅꯦ ꯁꯛꯇ ꯑꯁꯤꯒ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯑꯄꯪ ꯃꯥꯟꯗ꯭ꯔꯣ ꯁꯤ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯗꯨꯅ ꯅꯣꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ ꯆꯥꯎꯔꯕ ꯈꯨꯠꯆꯥꯎ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏ ꯅꯥꯝ ꯑꯗꯨꯗ ꯈꯪꯊꯥ ꯊꯥꯔꯛꯂꯝꯃꯤ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯃꯗꯨꯁꯨ ꯈꯨꯠ ꯊꯥꯒꯗꯕꯒꯤ ꯆꯦꯟꯁꯤꯜꯂꯛꯏ ꯅꯨꯄꯥꯗꯨꯁꯨ ꯇꯥꯞ ꯄꯥꯏꯔꯒ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯇꯅ ꯂꯪꯊꯩ ꯑꯗꯨꯝꯅ ꯇꯧꯔꯛꯂꯕꯗ ꯅꯨꯄꯥ ꯑꯅꯤ ꯑꯗꯨ ꯍꯧ ꯊꯥꯗꯅ ꯆꯦꯟꯈꯤꯔꯝꯃꯤ ꯁꯅꯥꯔꯩ ꯀꯞꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯥꯏ ꯆꯠꯂꯨꯒꯦꯕ ꯅꯪꯅ ꯂꯩꯔꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯅ ꯅꯪꯒꯤ ꯉꯥ ꯄꯤꯕ ꯂꯥꯛꯑꯒ ꯅꯪꯗꯤ ꯂꯩꯔꯝꯗꯦ ꯅꯪ ꯂꯩꯔꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯅꯪ ꯂꯩꯔꯝꯃꯗꯤ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯀꯞꯂꯅꯨꯁꯦ ꯑꯩꯅ ꯅꯪꯒꯤ ꯊꯝꯕꯥꯜ ꯍꯦꯛꯂꯨꯕꯅꯤ ꯁꯤ ꯄꯥꯝꯗꯦ ꯊꯝꯕꯥꯜꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯗ ꯑꯩꯒꯤ ꯈꯨꯗꯥꯡꯁꯤꯁꯨ ꯃꯤꯅ ꯄꯥꯏꯗꯨꯅ ꯆꯤꯡꯈꯤꯕ ꯅꯪ ꯄꯦꯜꯂꯣꯕ ꯁꯤ ꯅꯪꯒꯤ ꯉꯥ ꯑꯩ ꯆꯠꯂꯒꯦ ꯀꯗꯥꯏꯗ ꯌꯨꯝꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯕꯨ ꯀꯗꯥꯏ ꯆꯠꯇꯣꯔꯤꯒꯦ ꯅꯨꯃꯤꯠ ꯇꯥꯔꯦ ꯆꯠꯈ꯭ꯔꯅꯨ ꯃꯝꯁꯤꯜꯂꯛꯂ ꯃꯇꯝꯁꯤꯗ ꯂꯩꯁꯥꯕꯤ ꯅꯪꯅ ꯌꯨꯝꯗ ꯍꯟꯈꯤꯕꯗ ꯑꯎꯕ ꯀꯅꯥꯅ ꯎꯈ꯭ꯔꯒ ꯐꯖꯕ ꯍꯧꯅꯗꯦ ꯃꯤꯅ ꯁꯨꯝꯅ ꯉꯥꯡꯅꯈꯤꯔꯣꯏ ꯆꯠꯂꯨ ꯑꯩꯒꯤ ꯃꯥꯡ ꯊꯥꯎ ꯆꯨꯝꯃꯤ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯈꯤꯇꯗ ꯃꯤꯅ ꯂꯥꯟꯅ ꯄꯥꯎꯊꯣꯛꯄꯤꯈꯤꯗꯣꯏꯅꯤ ꯁꯅꯥꯔꯩ ꯑꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯔꯨꯗꯣꯏꯕ ꯑꯩꯒꯤ ꯌꯨꯝꯗ ꯃꯪ ꯊꯥꯔꯣ ꯉꯁꯤ ꯆꯦꯜꯂꯗꯕꯅꯤ ꯏꯕꯥꯅꯤ ꯃꯪꯉꯤꯔ ꯑꯩꯁꯤꯕꯣ ꯑꯩꯅ ꯑꯁꯨꯛ ꯀꯤꯖꯕ ꯅꯨꯄꯥꯁꯤꯗ ꯑꯩ ꯆꯦꯟꯗꯣꯔꯕꯣ ꯉꯥꯡꯗꯅ ꯂꯩꯔꯅꯨ ꯃꯇꯝꯁꯤ ꯊꯦꯡꯉꯤ ꯅꯪꯕꯨ ꯅꯪꯒꯤ ꯏꯃꯥꯇꯣꯟꯅ ꯇꯥꯟꯊꯣꯔꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯥꯏꯗꯅꯣ ꯏꯃꯥꯇꯣꯟꯗ ꯏꯕꯥꯅꯤ ꯆꯦꯜꯂꯤ ꯏꯃꯥꯒꯤ ꯂꯝ ꯁꯔꯨꯛ ꯄꯤꯌꯣꯅ ꯅꯪꯅ ꯈꯔ ꯍꯥꯏꯌꯨ ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤ
ꯍꯣꯔꯦꯟ ꯏꯃꯥꯇꯣꯟ ꯑꯩꯉꯣꯟꯗ ꯄꯨꯔꯛꯂꯁꯨ ꯅꯪ ꯅꯩꯕꯨ ꯀꯜꯂꯨꯀꯣ꯫ ꯌꯥꯏꯇꯝꯕ ꯁꯅꯥꯔꯩ ꯃꯈꯣꯏ ꯑꯅꯤ ꯆꯦꯜꯂꯝꯃꯤ꯫ ꯌꯥꯏꯇꯝꯕꯒꯤ ꯃꯌꯨꯝꯗ ꯁꯅꯥꯔꯩ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯏꯃꯥꯎ, ꯅꯆꯥ ꯂꯥꯛꯑꯦ ꯏꯃꯥ꯫ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯈꯨꯝꯂꯛꯏ꯫ ꯅꯪ ꯂꯥꯛꯂꯕ꯭ꯔꯥ? ꯅꯍꯥꯟ ꯃꯈꯩ ꯅꯌꯨꯝ ꯂꯩ ꯀꯥꯎꯊꯣꯛꯂꯨꯔꯒ ꯉꯁꯤ ꯅꯤꯡꯁꯤꯡꯂꯛꯄꯒꯤ ꯍꯜꯂꯛꯏꯔꯣ? ꯈꯪꯅꯤꯡꯅ ꯉꯁꯤꯗꯤ ꯌꯨꯝꯗ ꯂꯥꯛꯂꯤꯉꯩꯁꯤꯗ꯫ ꯏꯃꯨꯡꯗꯒꯤ ꯃꯃꯥ ꯁꯅꯥꯍꯟꯕꯤ ꯃꯈꯨꯠꯇ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯆꯦꯟꯊꯣꯔꯛꯂꯒ ꯌꯥꯏꯇꯝꯕꯗ ꯐꯨꯒꯦ ꯇꯧꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯔꯩ ꯆꯦꯟꯁꯤꯟꯗꯨꯅ ꯃꯃꯥꯡꯗ ꯊꯠꯂꯤ꯫ ꯏꯃꯥꯇꯣꯟ, ꯏꯃꯥꯇꯣꯟ, ꯃꯥꯕꯨ ꯐꯨꯕꯤꯒꯅꯣ꯫ ꯀꯗꯥꯏꯗꯒꯤ ꯏꯃꯥꯇꯣꯟ? ꯍꯥ? ꯑꯩꯁꯤ ꯌꯥꯏꯇꯝꯕꯒꯤ ꯍꯦꯛ ꯄꯣꯛꯄ ꯃꯃꯥꯅꯤꯅꯦ ꯃꯃꯥ꯫ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯅ ꯃꯃꯥ ꯑꯇꯣꯝꯕꯤꯅꯤ ꯍꯥꯏꯔꯤꯕ꯭ꯔꯥ? ꯕꯦꯝꯃ, ꯅꯪꯗꯤ ꯀꯅꯥꯅꯣ? ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯌꯥꯏꯇꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯔꯩ ꯍꯧꯅ ꯂꯣꯟꯆꯠ ꯕꯦꯕꯥꯔ ꯂꯣꯏꯅ ꯎꯠꯂꯤ꯫ ꯃꯀꯣꯛꯇ ꯃꯥꯅ ꯏꯜꯂꯛꯄ ꯐꯤꯗꯨꯅ ꯈꯨꯝꯂꯒ ꯁꯅꯥꯍꯟꯕꯤꯗ ꯈꯨꯔꯨꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥꯅꯨꯄꯥꯁꯤꯒ ꯑꯩꯒ ꯏꯕꯥꯅꯤ ꯆꯦꯜꯂꯛꯑꯕꯅꯤ꯫ ꯅꯆꯥꯕꯨ ꯅꯃꯥ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯆꯦꯜꯂꯛꯄ ꯅꯨꯃꯤꯠꯁꯤꯗꯗꯤ ꯃꯥꯕꯨ ꯐꯨꯕꯤꯒꯅꯨ, ꯐꯨꯒꯦ ꯍꯥꯏꯔꯁꯨ ꯅꯣꯡꯉꯥꯜꯂꯒ ꯐꯨ꯫ ꯁꯅꯥꯍꯟꯕꯤ ꯈꯪꯇꯞ ꯇꯞꯊꯔꯛꯏ꯫ ꯍꯥ? ꯏꯃꯧ ꯑꯣꯏꯔꯦ? ꯉꯁꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯋꯤ? ꯂꯥꯎ ꯂꯥꯎ ꯆꯪꯉꯣ ꯍꯩ ꯑꯉꯥꯎꯕ꯫ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯊꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤꯕꯁꯤꯗꯤ ꯏꯃꯧꯁꯦ ꯊꯤꯕ ꯁꯠꯂꯤ ꯑꯣꯏꯔꯦ꯫ ꯃꯁꯛꯀꯥꯁꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯃꯥꯅꯅꯦ ꯆꯥꯎꯅ ꯂꯨꯍꯣꯡꯅꯤ, ꯏꯆꯥ ꯃꯊꯟꯇꯅꯤ꯫ ꯑꯃꯨꯛꯀꯁꯨ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯅꯥꯔꯩ ꯌꯥꯏꯇꯝꯕꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯇꯝꯕꯗꯤ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯈꯤ꯫ ꯁꯅꯥꯔꯩꯕꯨ ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ꯫ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯒ ꯌꯥꯏꯇꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪꯁꯤ ꯂꯥꯎ꯫ ꯀꯔꯤ? ꯅꯪꯅ ꯍꯥꯏꯕꯗꯣ ꯅꯪꯁꯦ ꯅꯣꯏ ꯏꯃꯥꯇꯣꯟꯅ ꯌꯥꯝ ꯑꯣꯠꯂꯦ ꯍꯥꯏꯕ, ꯑꯗꯨꯒ ꯑꯗꯨꯛ ꯅꯔꯜ ꯅꯊꯨꯝ ꯋꯥꯠꯇꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯅꯪꯅ ꯄꯥꯠꯇ ꯍꯤ ꯍꯣꯜꯂꯒ ꯂꯩꯔꯝꯂꯤꯕꯅ ꯀꯔꯤꯒꯤ? ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯑꯣꯏꯗꯕ ꯅꯝꯊꯥꯛ ꯇꯧꯔꯝꯂꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯅꯤ? ꯑꯩꯅ ꯄꯥꯠꯇ ꯍꯤ ꯍꯣꯜꯂꯝꯗ꯭ꯔꯒꯕꯨ ꯉꯁꯤ ꯅꯪꯒ ꯊꯦꯡꯅꯔꯝꯈꯤꯗ꯭ꯔꯣ? ꯑꯩꯗꯤ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯤꯀꯨꯞꯇ ꯑꯩꯅ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ꯫ ꯑꯗꯣ ꯑꯩꯗꯤ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗ ꯌꯥꯝ ꯀꯤꯖꯩ꯫ ꯌꯥꯝ ꯁꯥꯊꯤꯕ ꯅꯨꯄꯥ ꯃꯥꯜꯂꯤ꯫ ꯀꯣꯏ ꯑꯁꯥꯡꯕꯗꯨꯒ ꯁꯝꯁꯨ ꯁꯥꯡꯉꯦ, ꯑꯗꯨꯒ ꯁꯤꯗꯅ ꯅꯣꯏ ꯄꯂꯦꯝꯅ ꯇꯥꯟꯅ ꯇꯥꯟꯅ ꯐꯨꯕꯤ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒꯤꯔ ꯅꯪ ꯅꯌꯨ ꯎꯕꯗ ꯅꯪꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯅꯤ? ꯀꯤꯗꯅꯕ ꯑꯩ ꯁꯝ ꯀꯛꯂꯒꯦ, ꯈꯣꯏꯁꯤꯁꯨ ꯀꯛꯂꯒꯦ, ꯌꯥꯔꯕ꯭ꯔꯣ? ꯑꯩꯅ ꯍꯥꯏꯕ ꯂꯣꯏꯅ ꯌꯥꯔꯗꯣꯏꯔꯣ? ꯌꯥꯗꯣꯏꯅꯤ꯫ ꯑꯗꯣ ꯍꯌꯦꯡ ꯑꯍꯜꯁꯤꯡꯅ ꯋꯥꯍꯪ ꯍꯪꯂꯕꯗꯤ ꯅꯪ ꯅꯁꯥꯅ ꯌꯥꯗꯦꯅ ꯈꯨꯝꯗꯣꯏꯔꯣ? ꯀꯩꯅꯣ? ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯥꯛꯂꯕꯅꯤ꯫ ꯁꯥꯊꯤꯕ ꯅꯨꯄꯥ ꯃꯥꯟꯖꯔꯁꯨ ꯑꯩꯒꯤꯗꯤ ꯏꯄꯨꯔꯣꯏꯕ꯫ ꯅꯪꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯗꯣꯏꯅꯤ꯫ ꯌꯥꯏꯇꯝꯕ ꯑꯃꯗꯤ ꯁꯅꯥꯔꯩ ꯑꯍꯜ ꯃꯁꯦꯟ ꯌꯥꯅꯗꯨꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯌꯥꯏꯇꯝꯕꯅ ꯁꯅꯥꯔꯩꯕꯨ ꯌꯥꯝ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯜꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯕꯥꯟ ꯄꯨꯟꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫